ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯐꯝ ꯆꯠꯂꯤꯅꯣ ꯑꯗꯨꯗꯣ ꯁꯁꯄꯦꯟꯁ ꯊꯝꯃꯤꯅꯦꯅ ꯀꯩꯗꯧꯔꯒ ꯈꯪꯍꯜꯂꯛꯀꯦ ꯁꯤ ꯀꯔꯝꯕ ꯃꯇꯥ ꯆꯠꯇꯣꯏꯅꯣ? 네, 다 이리 써보더라. ꯍꯣꯏꯅꯦ ꯐꯖꯕꯅꯤ ꯁꯨ ꯕꯤꯜꯗꯤꯡ ꯃꯥꯜꯂꯤꯕꯁꯦ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯅꯦꯗꯒꯤ ꯁꯤꯐ ꯇꯧꯗꯣꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯦꯛꯀꯤꯡ ꯇꯧꯕ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛ ꯅꯪ ꯀꯩꯗꯧꯔꯤꯕꯗꯨꯒ ꯑꯩꯈꯣꯏ ꯀꯣꯜꯂꯤꯛꯁꯤꯁꯨ ꯈꯥꯡ ꯀꯨꯀꯔ ꯄꯨꯝꯅꯃꯛ ꯄꯦꯛꯀꯤꯡ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯛꯅ ꯁꯕꯖꯤꯁꯦ ꯊꯣꯡꯗꯣꯛꯑꯒ ꯑꯗꯨꯗꯒꯤ ꯂꯣꯏꯁꯤꯜꯂꯒ ꯄꯦꯛꯀꯤꯡ ꯇꯧꯗꯣꯏꯅꯦꯕ ꯑꯩꯅ ꯊꯣꯡꯐꯝ ꯈꯪꯗ꯭ꯔꯦ ꯁꯕꯖꯤ ꯑꯇꯩꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯂꯝꯗꯥꯏ ꯌꯧꯔꯦꯅ ꯑꯗꯨꯅ ꯑꯂꯩꯕ ꯈꯔꯁꯦ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯇꯔ ꯌꯥꯎꯔꯤ ꯑꯥꯂꯨ ꯀꯣꯕꯤ ꯕꯤꯟꯁ ꯈꯔ ꯇꯣꯃꯦꯇꯣꯒ ꯑꯗꯩ ꯆꯅꯝꯁꯤꯅ ꯑꯩꯅ ꯄꯥꯝꯃꯨꯅ ꯃꯄꯨꯝ ꯁꯨꯝ ꯍꯥꯞꯆꯤꯟꯒꯦ ꯇꯧꯏꯅꯤ ꯈꯔꯗꯤ ꯁꯨꯔꯦ ꯁꯤꯡꯒ ꯆꯅꯝꯒ ꯈꯔ ꯁꯨꯔꯦ ꯑꯗꯨꯒ ꯑꯁꯤꯅ ꯃꯄꯨꯝ ꯑꯣꯏꯅ ꯍꯩꯖꯥꯡꯗ ꯊꯥꯛꯑꯒ ꯁꯨꯝ ꯆꯥꯒꯦ ꯇꯧꯔꯤꯅꯤ ꯈꯪꯗꯦ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯍꯣꯔꯦꯟ ꯆꯦꯛꯍꯜꯂꯛꯀꯦ ꯑꯩꯁꯦ ꯃꯌꯥꯟ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯁꯤꯒ ꯍꯧꯖꯤꯛ ꯄꯨꯡ 7 ꯇꯥꯗꯣꯔꯦ ꯍꯧꯖꯤꯛ ꯐꯥꯎ ꯉꯥꯜꯂꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯁꯦ ꯄꯨꯡ 7 ꯇꯥꯗꯣꯔꯕꯅꯤ ꯃꯤꯅꯤꯠ 5 ꯉꯥꯏꯈꯔꯦ ꯄꯨꯡ 7 ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯄꯄꯥꯁꯦ ꯈꯔ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯇꯧꯔꯦ ꯉꯁꯤꯗꯤ ꯈꯪꯗꯦ ꯆꯥꯕ ꯌꯥꯔꯒ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯆꯥ ꯊꯛꯀꯦ ꯇꯧꯔꯤꯅꯤ ꯄꯨꯅꯦꯒꯤ ꯃꯤꯊꯥꯏ ꯃꯂꯥꯏ ꯕꯔꯐꯤ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯁꯦ ꯀꯂꯥꯀꯟ ꯍꯥꯏꯅ ꯈꯪꯅꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯤ ꯁꯨꯝ ꯍꯥꯎꯕꯅ ꯑꯩꯁꯦ ꯌꯥꯝ ꯃꯤꯁ ꯇꯧꯅꯤ ꯑꯁꯤ ꯃꯌꯥꯝꯁꯤꯁꯨ ꯁꯤꯗꯣꯛꯑꯒ ꯄꯦꯛꯀꯤꯡ ꯇꯧꯗꯣꯏꯅꯤꯁꯦ ꯁꯤꯁꯨ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯃꯤꯒꯤ ꯑꯆꯧꯕ ꯁꯦꯟꯗꯜ ꯈꯣꯡꯒ꯭ꯔꯨꯞꯇꯅꯤ ꯃꯥ ꯇꯧꯅꯤꯡꯉꯤꯁꯦ ꯋꯥꯎ ꯆꯠꯂꯤꯀꯣ ꯆꯠꯁꯦ ꯌꯦꯡꯉꯨ ꯁꯤꯁꯨ ꯄꯦꯛꯀꯤꯡ ꯇꯧꯅꯤꯡꯉꯤꯅꯤ ꯌꯦꯡꯉꯨ ꯃꯥ ꯇꯧꯐꯝ ꯈꯪꯗꯦ ꯃꯉꯣꯟꯗ ꯊꯣꯡ ꯂꯣꯟꯁꯤꯟ ꯊꯝꯃꯦ ꯑꯁꯣꯝꯗ ꯄꯦꯛꯀꯤꯡ ꯇꯧꯕ ꯌꯥꯗ꯭ꯔꯦꯅ ꯀꯔꯤ ꯍꯥꯏꯅꯣꯅꯦ ꯅꯪ ꯊꯣꯛꯄ ꯌꯥꯗꯦ ꯀꯔꯤ ꯁꯦ ꯑꯩꯉꯣꯟꯗ ꯆꯠꯁꯤ ꯌꯥꯏ ꯑꯩꯉꯣꯟꯗ ꯈꯨꯖꯤ ꯄꯥꯏꯔ ꯆꯤꯡꯉꯤꯅꯤꯁꯦ ꯊꯣꯡ ꯍꯥꯡꯗꯣꯛ ꯍꯥꯏꯅ ꯀꯩꯅꯣꯅꯦ ꯀꯔꯤ ꯍꯥꯏꯅꯣ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦ ꯁꯤꯃꯗꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯄꯦꯛꯀꯤꯡ ꯃꯁꯛꯇꯨ ꯇꯧꯐꯝ ꯂꯩꯇꯅ ꯔꯨꯝꯁꯦ ꯆꯠꯇꯅ ꯂꯩꯔꯦ ꯑꯩ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯃꯁꯛ ꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯑꯩꯄꯥ ꯐꯖꯕ꯭ꯔꯥ ꯉꯥꯎꯁꯟꯅꯔꯤꯁꯦ ꯌꯦꯡꯉꯨ ꯑꯩꯄꯥ 이봐. 에잇! 자자! ꯄꯣꯠ ꯄꯥꯔꯁꯦꯜ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯄꯨꯅꯕꯒꯤ ꯕꯣꯔꯗꯔ ꯂꯥꯛꯑꯦ ꯃꯣꯏ ꯄꯦꯛꯀꯤꯡ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯧ ꯅꯪ ꯁꯪꯉꯤꯔꯣ ꯄꯣꯠ ꯅꯪ ꯄꯣꯠ ꯁꯪꯉꯤꯔꯣ ꯇ꯭ꯔꯛꯇ ꯍꯥꯞꯄꯒ ꯑꯧ ꯊꯝꯃꯣ ꯃꯣꯏ ꯇꯧꯁꯅꯨ ꯊꯝꯃꯣ ꯅꯪ ꯍꯦꯜꯞ ꯇꯧꯔꯤꯔꯣ ꯁꯤ ꯍꯥꯏꯐꯦꯠꯇꯤ ꯂꯣꯏꯔꯦ ꯉꯥꯏꯈꯣ ꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯄꯨꯗꯣꯏꯅꯤ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯨ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ ꯁꯤꯒ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯃꯣꯏ ꯈꯨꯇꯧꯁꯦ ꯌꯥꯝ ꯅꯥꯟꯕꯅꯤ ꯁꯠ ꯇꯧꯁꯜꯂꯦ ꯃꯣꯏ ꯊꯕꯛꯁꯦ ꯊꯥꯡꯗꯣꯛꯄ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛ ꯁꯦ ꯈꯔꯗꯤ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯐ꯭ꯔꯤꯖ ꯑꯗꯨꯉꯩ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯄꯨꯒꯗꯕ ꯇ꯭ꯔꯣꯂꯤꯅꯤ ꯈꯜꯂꯤ ꯑꯣꯏꯔꯦ ꯔꯨꯝꯗꯤ ꯂꯣꯏꯔꯦ ꯆꯈꯥꯏꯕꯗ ꯁꯤꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯗꯣꯔꯤꯅꯤ ꯁꯤꯒ ꯂꯩꯔꯦ ꯁꯤ ꯃꯣꯏ ꯇ꯭ꯔꯛꯇꯨꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯤꯅ ꯇꯨꯝꯃꯨ ꯍꯥꯏ ꯌꯥꯗꯦ ꯃꯥ ꯇꯨꯝꯈ꯭ꯔꯗꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯒꯗꯕꯗꯣ ꯃꯥꯅ ꯇꯨꯝꯃꯨ ꯍꯥꯏꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯂꯩꯔꯝꯃꯨ ꯃꯁꯤ ꯗꯝ ꯁꯤ ꯃꯦꯇ꯭ꯔꯦꯁ ꯃꯆꯥꯁꯤꯃꯗꯤ ꯊꯝꯍꯧꯔꯦ ꯁꯤꯒ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯇꯨꯝꯅꯕ ꯍꯥꯏꯅ ꯑꯗꯣ ꯁꯤꯗꯤ ꯂꯩꯍꯧꯔꯅꯤ ꯑꯩꯈꯣꯏ ꯄꯨꯔꯔꯣꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯥ
ꯂꯩ ꯑꯩ ꯄꯥ ꯍꯣꯟꯖꯟꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯕꯥꯏꯛꯁꯦ ꯇ꯭ꯔꯛꯁꯤꯒ ꯍꯥꯞꯆꯤꯟꯗꯣꯔꯤꯅꯤ ꯃꯆꯦ ꯆꯪꯉꯝꯃꯤ ꯍꯧꯖꯤꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯀꯌꯥꯝ ꯈꯠꯂꯤꯅꯣ ꯌꯦꯡꯉꯣ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯃꯤ ꯃꯁꯤ ꯉꯥꯡꯁꯦ ꯑꯩꯌꯥ ꯃꯣꯠ ꯇꯥꯔꯦ 이씨 ꯄꯦꯟꯅ ꯁꯥꯟꯅꯔꯣ ꯉꯁꯤꯗꯤ ꯍꯌꯦꯡꯗꯤ ꯐꯨꯜ ꯂꯥꯎ ꯄꯥꯏꯈ꯭ꯔꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯦꯇ꯭ꯔꯦꯁ ꯄꯨꯈꯔꯦ ꯑꯇꯩꯁꯨ ꯑꯃꯃꯝ ꯇꯧꯔ ꯊꯥꯡꯉꯤ ꯃꯣꯏ ꯑꯄꯣꯠ ꯄꯥꯏꯔ ꯂꯪꯕ ꯍꯧꯔꯦ ꯑꯗꯨ ꯇꯨꯠ ꯁꯤꯅ ꯐ꯭ꯔꯤꯖ ꯃꯥꯜꯂꯤ ꯑꯩꯌꯥ ꯃꯥꯏ ꯆꯃꯁ ꯊꯥꯗ ꯁꯟꯅꯥ ꯇꯨꯠ ꯇꯧꯅꯨ ꯅꯝꯕꯕꯞ ꯅꯤꯁꯦ ꯄꯤꯉꯩꯗꯒꯤ ꯁꯤꯒ ꯃꯥ ꯀꯨꯅꯥꯁꯤꯒ ꯐꯝꯃ ꯁꯨꯝ ꯂꯩꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯋꯥꯡꯈꯠꯂꯦ ꯑꯩꯄꯥ ꯆꯦꯜꯂꯤꯁꯦ ꯌꯦꯡꯉꯨ ꯁꯤ ꯕꯥꯠꯇꯞꯁꯤꯃꯗꯤ ꯊꯝꯃꯝꯃꯅꯤ ꯃꯐꯝ ꯆꯟꯗ꯭ꯔꯦꯅ ꯄꯨꯍꯧꯗ꯭ꯔꯦ ꯃꯤꯁ ꯇꯧꯅꯤꯕꯣ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯁꯤ ꯁꯤꯒ ꯂꯨꯖꯔ ꯌꯥꯝ ꯍꯔꯥꯎꯔꯤꯕ ꯁꯅꯥ ꯁꯤꯒꯂꯥ ꯁꯦ ꯐꯝꯍꯟꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯗꯥꯏ ꯂꯩ ꯑꯩꯌꯥ ꯑꯩ ꯊꯝꯃꯣ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛ ꯁꯦ ꯄꯥꯏꯅꯨ ꯅꯪ ꯀꯩꯗꯧꯔꯤꯕꯁꯦ ꯃꯥ ꯃꯆꯤꯟꯗ ꯀꯟꯅ ꯇꯩꯗꯤ ꯇꯧ ꯂꯩꯔꯝꯃꯤꯅꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯃꯥ ꯃꯆꯤꯟꯗ ꯈꯔ ꯇꯣꯠꯂꯦꯅꯦ खा तोड़ ले मचिंदा ममा ने थोके ला नंगी बातब से फमर ला लाओ मा आइगी पोट पाइबे चंगी मिसे काइनो नंग सी पूरा के बसे लैरमु थमु पापा थमु मा ले थोपसु हाइ तविसे जों ले थोखरे से इस नुंगाइब्रा कपोय मा तुरसु पाइनु बा ममा किसे पाइनु काखलो दुगा फमनिंद्रबो जे फम चीले नुने मा आइगी पोट पाइदे चीले हिजो नमना हे फमले ममा न को दम हाइदुजनी किसु किरियोन थानी आइना दम nang saya ipot tu ni ma paini se bigi ni ma cili se nang mama na fu dore hakulu tahu sih jom lai damu masih cakap pai tu ni jare joy tu ira रूम से रूम पुनः सेंगदोप लोरे हजि काबो सिना को हेंग पुना बा पोचै रूम लोया सफाई तोरे हजि अखोय ओनरगा अदई अंकल अमगी मचानीगा लाकनी ना हाइरे अखोय हेंग चतोरेना उनाबगी दो मोइसु हजि लाकनी उनाबगी अल्मा तो फ्लाइंग किस तरह बैठ फ्लाइंग किस तरह नहीं कर रहा नाखून लंबा है देखना हाँ कल में से बा चलो मचा नहीं अखोदी पोचे लोइना पैकिंग तौरबनिना ngasi स्विगी दे ऑर्डर तौर चादोरे से कनो नानला नेपा से फमी को फमी जंग चाबै ngaइनि इम्ब्यू से तंग सनागी पपागी ना नान ऑर्डर तौरे एगिना सिंपल रोटी तेसिना कनो मशरूम कनो साइड क्या था ये क्या ऑर्डर किया मशरूम चिली मशरूम ओ हां चिली मशरूम एक काम कर थन लो थो थम ये एक बार खोल के तो ना ये खोलो ना ये वाला हाँ सना ना खोल इतना कम तो बच्चे कहेंगे से हाउ ब्रा थे से ला
ꯄꯄꯥꯅ ꯑꯁꯥꯕ ꯊꯦꯡꯅꯗꯣꯏꯔꯣ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯁꯤ ꯑꯁꯥꯕ ꯊꯦꯡꯅꯗꯣꯏꯕ ꯅꯪꯉꯣꯟꯗ ꯅꯃꯥ ꯄꯤꯖꯒꯦꯁꯦ ꯃꯁꯔꯨꯝ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯅꯦꯗꯒꯤ ꯊꯣꯛꯇꯣꯏꯅꯦ ꯅꯨꯄꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯁꯟꯅ ꯆꯠꯇ꯭ꯔꯕꯅꯤꯅꯦ ꯀꯨꯀꯣꯏ ꯃꯥ ꯇꯨꯝꯕ ꯄꯦꯟꯗꯕꯩ ꯇꯨꯝꯕ ꯍꯧꯗꯣꯛꯄꯒꯤꯅꯤ ꯁꯥꯎꯔꯤꯁꯦ ꯍꯧꯖꯤꯛ ꯂꯣꯏ ꯁꯨꯔꯦꯀꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯠꯇꯣꯏꯁꯦ ꯃꯦꯃꯣꯔꯤ ꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯆꯥꯒꯤ ꯀꯞꯅꯤ ꯁꯤꯗꯤ ꯄꯨꯕ ꯌꯥꯗꯅ ꯄꯨꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯥꯏꯔꯅꯤ ꯍꯥꯏꯅ ꯃꯐꯝꯗꯣ ꯌꯥꯗ꯭ꯔꯕ ꯑꯗꯨꯅ ꯊꯝꯃꯝꯃꯦ ꯂꯥꯁ ꯑꯣꯏꯅ ꯏꯁꯤꯡ ꯊꯛꯈꯤꯒꯦ ꯁꯤꯒ ꯄꯨꯡ 5 ꯇꯥꯔꯦ ꯄꯨꯡ 5 ꯇꯥꯔꯦ ꯊꯣꯛꯄ ꯌꯥꯔꯦ ꯍꯧꯖꯤꯛ गाड़ी फंगे ꯅ ꯑꯃ ꯇꯟꯕꯅ ꯂꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯇꯧꯅꯕꯁꯤꯒ ꯃꯥ ꯌꯦꯡꯁꯨ ꯌꯦꯡꯉꯤ ꯂꯣꯏꯔꯦꯀꯣ ꯏꯁꯣꯔ ꯈꯔ ꯕꯕꯥ ꯂꯥꯏ ꯈꯣꯏꯔꯝꯃꯕꯣ Radha Krishna. Tata, bye bye Pune. La sana. Chasi la. वो बिना गैंडा रुक ले. चल. अब पहुंच गए क्या हाँ भैया बस 1 मिनट हम लोग आ रहे हैं बस 1 मिनट वाह por sudah bang masih diuna bag ang udah anin bag laptop kita mana lagi deh loli ani excited dah sekarang baca mana kali ni kita hangin apa apartment tu mami ni tidak sigadi pung tarung makai dah numit koi apa mami hujik deh koi chat le tegi favorite ha le haure ayya pamba cha ahau ba phagni siga bara pau su ahau ba phagni mai mit ke pom pom na ngang soi su mai mit ke pom pom ya ba ngang soi su tingkat tuh mau pomo itu tujuh bau tuh nih cara cara ke airport cara एक लेना ना भैया bag to aduga sa mai sana ba thak na ba jawi khangi dana na bag to kauri ba kappa kauri ba sana jenge ba phasa ba na lo ni hero male ko awore mai ka khat pa sini ma jam pa mi se wow handsome boy ni ne flying kiss ora sana oi flying kiss ora chao bana loi moi gis kari male yam upsalu upira da upa wow hai ni ai ba Hazabani mo ge airport se chakla me bo जान का लो na hai da doi कैमरा लो तू to thoya kai ba si friend se sin nu si jam lai to thowai ni ko so ko tu biru ta lo thok ta to kan lenga ge miem u ba chang kare to no se no le मी मजा से मात खंग जात नहीं ma mai lenga ni oi di ma khangi ba angang ma chawi di ma ja hau si changi khot kanai khot lu dana ne ka le u ji kai na ma tung da di take off tawran ai na khai ne ki tan ba matang ni ko nahan ai o gi ba na ai landing ma tam da di ka some problem oi de ba but nahan di len tawda nungai hautre aduduna ongge ba aduduna hujik ngasi di aina ready taw thame kai guna oning asu pasan na
ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯐꯝ ꯆꯠꯂꯤꯅꯣ ꯑꯗꯨꯗꯣ ꯁꯁꯄꯦꯟꯁ ꯊꯝꯃꯤꯅꯦꯅ ꯍꯣꯔꯦꯟ ꯌꯧꯔꯒ ꯈꯪꯍꯜꯂꯛꯀꯦ फजबना पूरा क्लाउड से भरा हुआ है ना पर लैंड हो रही हो जाए आधे से चिंग में से चिंग Jauh पूरा टाइम सोया ये पूरा स्टार्टिंग से लेके लंबी तो ऊहा हुई नत्रो होगले तल्ली में होगत पे हो जी कहीं मो जेंगे आई नहीं फाइनली पहुंच गए हैं हम लोग न्यू जगह वाह सीनिंग साई ऊबदो काफ़ी सुंदर जगह है ये अच्छा व्यू आ रहा है मैं एयरपोर्ट को चाव सीधी लो रहे हैं Nag lại ngoài mà Jeng hal lagi kari mafam noi na Bangalore da news ha ma ma uam buk lam ne tu ai bot bag te bottle thi chu bra baby care cushion bro मफम दी फजना चावरी फजना फजरे कइनो नंगी हौराबा लुम्मीने कमाइना नंग मोइने इनबा ने तरुसी जम माना खाइदे पाम जबानी से ट्रॉली इन सानाबस मादी न फ्लाइट द प्लेन दे फजना तुमगा लाबनी ना मा होजे पूरा एनर्जी पूरा फुल लेयबा और फैबी तवर मागी सिग्नेचर स्टेप नहीं से वेट चला मंग पाई ले दुनी मा अया लाओ सिगा कनाई न तो मामा खंग दे करी मी अतोपम ना रिमोट कंट्रोल तो साना रही नहीं अब थादो मैं नहीं थादो जमा फा फंगद्रे ना साउनिंग नि फांगम Smile tara. Smile. Tahu na, no solo na. Maging drabo. Kau jig cab book tahu kore. Adu kau uji jalan. Sini Bangalore airport itu gile uji. Apa masa bana? Chow su chowri, phasu phasai. Cafe macam apa phasa bana loh. Color se keduri no khang debo. Daylight tahu na tahu itu kena mom me.
ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯅꯠꯇꯅꯤ ꯔꯤꯌꯦꯜ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯀꯦꯞ ꯐꯪꯉꯦ ꯍꯧꯖꯤꯛ ꯍꯥꯏ ꯕꯤꯜꯗꯤꯡꯁꯤꯡꯁꯤꯁꯦ ꯑꯃꯨꯛ ꯐꯖꯗ꯭ꯔꯥ सिगसु वेदर दी साय अदो पुणे दी सिगना फै खितंग फै सिकर म ताजो त दे से ताजगिरी से उधर ओ ओ होइने ताजो ते लय बोरा से ताज बेंगलुरु मफम को बजा सिदि लोरे है एयरपोर्ट बंद था जाओ वेदर जामे इंग बदी नते को से सुयेंद्र बे angang du base ke angang du side karam hai zamani makom je phazamani na ai sum pura nok lai ho ꯁ꯭ꯇꯦꯆꯨꯗꯣ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯍꯥꯏꯕ ꯅꯣꯡꯗꯝꯕ ꯀꯧꯔꯤ ꯍꯥꯏ ꯃꯃꯤꯡ ꯋꯥꯔꯤꯌꯔꯗꯣ ꯑꯗꯨꯁꯨ ꯆꯤꯡ ꯂꯩꯅꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯕ ꯖꯨꯝꯁꯤꯡꯁꯦ ꯅꯨꯡꯁꯤꯌꯦꯕ ꯖꯨꯝ ꯗꯤꯖꯥꯏꯟꯁꯦ मंदिर गणपति एनर्जी लोई लो सिसु होटल जाऊरे सिगा ओइ मा वाबना लोरे आई सु एनर्जी लोरे अंगान सु एनर्जी लोरे सना चंगा सिला स्कैन करना तो अमा ताई जों लेंग लाखिद्रे लेंग द्रे जों सो मखोइ लगेज पुसन भी गरे मोय मसाना सो मखोइ लगेज पुसन भी गरे बा सिगा सु पचे स्कैन तौरे जिग लेफ्ट करे थर्ड फ्लोर आ कोई से चंगागे क्या खरा मनूंग दो मार सिगले सिनम से लगा लाइक ना लइसे मोय मोंग सिटी कोई जाउरे फाइनली रूम जेंगा लगे रूमी हेंजन चावब नतेको पीई आइगी ख्वाइदगी अपाम पोट लेरे ख्वाइ फर्स्ट आइगी ममित चिका ताइबो जेगु तो कई पोनो तुम्हें शर्म है कुछ ना करेगी नो फमने खोतना जा से नंगी थबक तौबो सु ताइसे को सना से पाइनो
glass glass. 들어서고 이제 그래서 그잖아 로이래 뭐지 잠깐만 로이래 짜나 배 order 수 따고 그래 락들이 떠노 자 짜나 배 라마 짜나 배라 잠깐만 로이래 지금 cái nồi đó tao gửi sẽ 짜로 기타 짜로 맞아 방금 했다 빈 짜로 아 그래 이제 맞아 아चार 잡으라 이거 bye bye tao rồi bye bye tao rồi bye bye tao rồi hả tao cái nọ thì bye bye very good flying kiss nó momit đi momit mà khút cái tay khút đi nó mà không đi sẽ mà không rồi nó mà buk đi good masam di masam marathon di phải có quay gì gì quá rồi đấy tum na bắt đầu rồi nè gì video sẽ cái lối sẽ lagi lah tum masih aku kok tata bye bye